Pangkui kuidringai ngasidagi chahi tara mangagi mamang January 15, 2009 da thokhiba thoudok amagi wari ni. America gi New York State ki manungda chenba Hudson Turel na miyoi samagi yankhai mangagi punsi kan khibagi wari amatang miyamda thamjari. Wari asida aranba amasung wadhauba yawrabasu tabiriba miyam pumbana exploring Manipur gi langje iral khudimak ngakpigani. Chahi amagi ahuba tha oriba January tha ne. Ningtham tha gi ayingba matam ne. Ingbagi chang ase ising phawba un onba matam ne. Sagol sel numit ne 2009 chahi gi January 15. Hana fighter jet ki pilot oiramba masagi chahi yankhai taret shuraba Sasli Sullenberger mahaki apunba flight paibagi matam pung lising kun paibagi history lairiba misakne. Sasli Sullenberger captain nasigi hai singbana US Airways flight 1549 gi angakpa thoudok asisu hojik phawba wari naribane. New York City gi mayor oiramba Fiorello La Guardia gi maming loduna thonkiba La Guardia Airport 15 January 2009 Sagol sen numit asida mahusagum nungthilgi pung ahumga minute kunmari taba matamda US Airways flight 1549 na laimaidagi paikhalakhi. US Airways flight 1549 ase CFM 56 ki engine ani panba aircraft numit asida flight asimakna paibase hujikki si tharaga anirak subani. Passenger cham yankhai tongba asigi manungda mamagi matambak ta pamleba angang amasuni. Aduga flight asigi pilot ani tharaga crew member mangane. Flight asigi first officer Zeb Skiles na aeroplane paibagi thabak asitawe. Aduga Captain Sullenberger na flight adugi radio amasung pilot monitoring gi thabak sing adu yengsinle. Aeroplane asibu paibagi thabak tawriba Zeb su aeroplane thawbagi experience phajana lairaba miyoi amane. Mahaki flight paibagi matam ase pung lising tara mangadagi henna nongthakta paibagi record laire. Fokker 100 amasung Boeing 737 na chingba plane sing paikhibagi experience lairaba miyoi ne. Adubu Airbus 320 paiba asidi hawbada ngaire. Mahaki flight asi paiba ngambagi skill test oina 2008 ki December mayai chanba aduaida tawki. Haibadi hawjik pairiba flight asigi numit tara tarukni khakta ngaira kanda tawbane. Aduga flight A20 paibagi oina mahaki flight paibagi matam asi supnagi pung kuntra taret khaktamak ngaire. Laibak phabadagi numit asida pairiba aircraft asi ising mathakta paibagi lambi oikhidrabasu aircraft asimak ising mathakta paibagi life vest amasung water support sing yawba aircraft amadi oirammi. Pung ahumga minute kunmari supna second yankhai mari chatpa matamda airway 1549 ase runway 4 dagi paikhatpagi ayaba phangle. Jebna aeroplane adu hanagi matawgumna paikhatpa horai. Aduga laimai dagi fit chartered muk wangkhalakpa matam aduda flight adugi controller signal adu La Guardia Airport ki tower control dagi New York City gi departure control da hongkre. Matam asida Captain Sulina radio check tawe. Aduga mahakna controller da makhoi hojik pairiba se laimai dagi fit chartered muk wangna paire. Aduga laimai dagi fit lising manga wangkhatna paikhat kadawre hairaklame. Controller na signal adu taraduna pairiba dumak yare aduga aircraft adu fit lising tara mangagi awangba phawba paibagi ayaba leire haike. Minute animuk nongthakta pairabada aduga amuk aeroplane aduna nongthakta leptana wangkhalakpa matamda cockpit ki voice recorder da Captain Sulina birds haina haiba taki. Haibadi uchek haibani. Hek haibaga aircraft aduna uchek shangu uma pairiba adu lansinduna paisinbada mingshelda yeshinlakba adu uki. Kudak aduda aeroplane painabagi engine gi power fail oiki. Engine amakaktang natana engine animak fail oiduna aircraft ki yangkhatnabagi paikhatnabagi power amatta laikhide. Haibadi engine panba gari amana awang baching amada thawgatluraga gear fail oibagi maning hantharakpa gummane.
aircraft aduna uchek changu pairam liba aduda paisinduna tengjin liba mafam adumaki awang base laimai dagi feet lising aniga chanipan supna taramanga wang mafam amadan aduga aircraft aduna paikhalak liba airport adudagi arapa se nautical miles mari makhai muk lapthok laba mafam dane Arapa simak miyamna khangnaba londa hairagadi makoina paikhalakliba airport adudagi kilometer nipan khara henna lapna pairaklaba matamdane aduga runway dagi paikhalakpaga supnagi minute ahum khaktang leiraga uchekta thengjinba adumak nungthilgi pung ahumga minute kuntaret chatlaba matamdane Airbus 320 asigi certification da aircraft asimak uchek gumba thengjinbadagi ngakthokpa ngammi haibagi guarantee su piribane adubu adugumba certification adu pibada testing tawriba uchek adudi supnagi kilogram ama makhai muktang lumba uchek makhalne hojik aircraft asina nongthakta pairaba matamda thengjinliba uchek makhal asidi Canada goose kauba lamnganu makhal amane uchek amagi arumbada chaurakna kilo ahum makhai muk lumba lamnganu achouba makhal amane adumakna lamnganu sing aduna sangu pairambaduda aircraft aduna yaisinba aduda adukkanba sapu phanglibane aeroplane adu kaiduna isingda tasalaba matung aduda government na thigatpagi thabakta phangkhiba report ki matung inna aircraft adugi oi thangba amasung yet thangba engine animakta uchek ani na thengjinbadagi thokhibani haibase khangba sungamki adubu kudak adudadi pilot ani na engine adu kayam soklabano haibase sukhang khangkhiba natte engine mutkre haibadudang khangba khaktani engine animak yadrabaduda captain na aircraft adugi auxiliary power unit on tawraga quick reference checklist ki thabak first officer oriba Jeb Skiles the sinaraga matam adudagi aeroplane adu captain Sullenberger na amuk handle faiduna mamai chumna bhonari matam asida mayday lauduna mahaki flight ki emergency khanghanki aduga aircraft aduna paikhalakhiba LaGuardia airport tamna mamai laiduna pairakpa horake samamnaba poklumba yai aircraft asimak engine fail oiraga karamna paiduna leiribano masigi samamnaba asi koknabagidamakta hanna pairamba adugi ayangba adumaktada paina laimairomda nemtharaklaba matamni ayangba adugi speed ta mamai leiraga airport ta amuk aircraft adu taba yagadra haiduna pilot na yengmani hanagi LaGuardia airport ki runway da tarunaba hotnarabasu taba ngamlaroi haibase captain Sullenberger na athubagi oina khangki aircraft aduna mamai koilei leiba aduna hojik leiriba speed tagi hantharakani amasung leimaida nemtharakpa matam asida yamna thuna leimaida tarani haibase khangbana aircraft asina straight oina painaba amasung Hudson Turel da tasinbada asok apan yamna yauroi haibase captain na thajaki aircraft aduna runway yaunaba mamai leibada runway yaudringaida aircraft adu leimaida tarabadi asok apan mayam ama nanglani haibasisu khangke New York City aduki matik mi chinba mafamni khwaidagi akai atoi thoktana aeroplane asina tasinba yaba mafam ase Hudson Turel na oiki aingba isingi imai aduda taramdaida captain Sullenberger na mahaki aircraft tongliba passenger chama yankhaida seat belt chetna fajinnaba amasung ngaklaga leinaba chection wa oina radio da lauthoraki konathangda aircraft aduna Hudson Turel gi ising imai aduda tasanki laibak phabana Airbus 320 ase ising da taba yaba oiramba aseni flight adumak tawraga leigadabani adubo ising da tasinba adugi sapuna kanmana akai atoi thokpana flight manungda ising changba horaki Sullenberger Jeff amadi flight attendant ahumna kudak aduda passenger sing aeroplane adudagi evacuate tawbada mateng pange January tha oibana New York ta yamna ingba matam oire cabin crew amadi flight ki first officer amasung captain na mateng pangduna aircraft adugi mamangi thong ani amasung masa animaki mathakta panba emergency evacuation gi thong marimak hangduna passenger chamyang khaibo evacuate tawki madugi manungda flight tasanba aduda soklaba mioi manga aduga wheelchair da lakba mioi amasu yauribani mi thokhanba adu pumloi loirabada tangkhai yongna isingna thumjinlaba aircraft aduda captain Sullenberger na anirak hanna flight manungda changduna passenger sing gyan mangduna taduna leiribra chita nantha hoba leiribra haibadu yengki passenger punnamakna punna evacuate tawba lore haiba matamda captain Sullenberger su flight adudagi evacuate tawraki mioi kharadi flight adu pokhairadra haiba kibadagi aingba ising aduda iroiduna plane adudagi lapthokki adubu ingman bana iroi bungam khide aduga ayamba passenger singde flight adugi masa amadi
flight adugi water support system oina boat macha macha gi mongda leiriba aduda lengdana laiki ikui kuidana minute ahum gi manungda New York waterways ki jahas mari thousand laktuna mi kanbagi thabak khumang yawsinki miyoi mangadi hospitalized tawki aduga ataina thoidokpa ahenba asok apan yawkhide haining libadi haisingba khaknatana miyoi bagi punsida hinglo haina tamkhrabadi loina hingle haibaduni aircraft paikhalakpada uchekta thengjinduna flight kaigani haibasi thajaruba natte aduga flight aduna amuk sing imaida landing tawgani haibasisu thajaruba natte pumnamak asi chingnaba pokhi adumakna flight adugi captain namsung first officer gi mathakta thigatpagi thabak sathaki flight simulation sijinaduna thigatpagi thabakta makhoi anina tawkhiba punmak chumme uchek sing aduna thengjinba adudagi engine fail oiraba airbus 320 aduna runway tamna laklam labadi plane aduda tongliba miyoi amata hingdaba natraga yamna thina soklamba yai Hudson Turel da tasin khiba asina yamna thina sokadaba adudagi kanbangam khibani haibasi thijinbada khangki aduga Captain Sullenberger bu magi ingtapa emergency amadi pressure leiba matamda thabak ningthina ingna tapna tawba ngambagi magun asida Medal of Valor gi mingthon piki asigumba angakpa flight 1549 gi thoudok asi the miracle on the Hudson hainasu khangnari aduga flight adumak hana Carolina's Aviation Museum koramba aduga hojikna flight adugi Captain Sullenberger gi ming lauduna Sullenberger Aviation Museum da miyamna yengnanaba thamle Captain ama oibagi chapchaba thodang adu Captain Sullenberger na lauki haibagi ngasi phawba mahakki wari singthaningai oi